Hello everyone. Ngasi sidi akhoi ngarang ni makha sa tharak poina ngarang da akhoi ne nakhiba the power of flow akhoi gi ikigai haiba like sigi ngarang akhoi chapter ba nei nakhre alo ngasi sidi akhoi flow da leiba taragadi myo sina tawriba thawak sing ja akhoi state of flow sida akhoi maintain tong ngam taragadi punsida akhoi da yamna kanaba phange haibisi ure now adoi taragadi akhoi flow ji kamaina attain tawduino hab flow ji akhoi kamaina phangduino to ado flow ji phanga kandani akhoi na ngasai ge akhoi isa gi ikigai ji khangba ngamdui ji ko auna ngasi gi topic sida akhoi na ne du si akhoi flow ji kamaina akhoi attain tawba ngamani akhoi life ta aduga so that aduna maram oira kanda akhoi na ngasai gi akhoi gi ikigai ji kamaina phangduino haibagi chorakpa ai rough kano amtan ka idea amtan thamjage so ahambada akhoi na flow phangmasi one of the khwaidagi like na phangno nabagi lambi se kaino haima tamda authority na pirisi akhoi meditation tobiyo haiba ko meditation tawuji ki kana buji de akhoi larik kya na hande akhoi na neinari ba myam sida dum yaudana leba ngaktani ko auna masi kaso anoba oidre aro sida mana hai se kaino ngasai ge akhoi na akhoi mind si kamaina meditation tawakanda akhoi na akhoi mind train tawduni hai ta ne ngasai akhoi ngasi suppose akhoi gi punsida hui gumba dan akhoi sagol degi kaino myam ma makhan makha kya gi akhoi gi uche oya myam bawboda mi train tawakanda moi se akhoi na apamba mongda mokhoi ji semak pungame amain to na akhoi gi yam powerful oi hai ro akhoi gi mind si luri di ma ji ju untem oi ba hai tare mana chaning mamong da dagi chening mamong da paksen da chelaga leiba akhoi gi mind si ne problem si akhoi gi sangsar ji da so sagon du ju akhoi na sagon thor sa kan du da man chaning mai ke puja chakhalaga di akhoi sagon thor sa pagi atha ga su leite na da sumain to na ngasai akhoi mind ji ju sabane akhoi mind ji ju ngasai yam powerful oi ba akhoi da kanaba poni tawudabu maje antem oina ngasai maje mana tawning bada pakhanda khanba mana tawning mamong le podong to khalaga di hai jing ngasai akhoi na sagol angau ba natra san angau ba hui angau ba loiwa samane hai tara akhoi punchi auna ngasai gi hai ro khoi mind si train tawna bo khona matam na khona meditation ji daka tai haiba sige authority na thame now meditation ji akhoi makhan mam lei ko makhan mam lei je akhoi dum like su pa da then loi khangau ngaktani so meditation khudimak si ngasai authority na hai ji number 1 mana hona du si akhoi gi mind ji am calm ohen ba ko yam ing tap na ngasai gi yam relax mode thamba then second da ngasai gi akhoi gi wakhan ji da mind ji da tholai ba thoughts and emotions myam adi wakhan makhan tholai adum ai kaim khandan le ju ba adam tholaga duini wakhan then ode akhoi gi emotions feeling tholai high pose akhoi observe tawa kan ta maduna react to han mana tawa akhoi da ngasai akhoi na just observe tawagi hainabi aduma then number 3 da kariumba object amada akhoi na focus toraga attention piba ko focus piba ngamba si ahum jini sini ngasai authority na je any kind of meditation akhoi breathing exercise tagi hoga then any kind of makhan myam lai gra but mana hai si ngasai gi authority na hai si any amoi gra akhoi na tawdu si mana pidu ba akhoi da kana ba si kaino sigi point ahum jini haba auna ngasai meditation gi matang da hai matam da akhoi authority na kaino makha anecdotes masang khoi pirami madudi 1988 ta ngasai gi akhoi gi olympic ta gold medal fangi ba archery da ko koi 10 kapagi kano sida masana sida gold medal fangiba sumba players da mana magi secret of magi sigi kanos mana ngasi dumaina world gi top kano player am oiba ngam isi kamaina no hangma matam da mana khumak ko je kai na khumge hai kanda aigi one of the biggest kano hai tar di mon contribute to hiba adum magi activity hai tar ga di ritual hai tar ga di every day ma meditation 2 hours meditation tawe have magi quotes sigi guidance makhada auna everyday 2 hours meditation tawdu maram ora kanda mangasagi focus taw ngamba 10 kapna chingba sida auna sumain tawna meditation jina kadai bawda akhogi myo sida kana ba pibage aduga aina tawiba pot tu da akhogi state of flow da akhoji la an ba hai tare ko adu ngamna ko na da meditation jam sathina daka ta hai auna amu another point amadana masai authority na thamisi akhoi gi keno se flow ji khang ta ga ai gi flow ji kai le ge ha flow de akhoi ngarang na han su hai gre madudi ngasai gi
time da haibsi leitaba manba adumba sense of feeling do haidi aina kaima thaba ama tawakanda ai wana repeat tawjawi wane hana yenghauda yawaso haidi ngasai na thaba ama tawa tamda haibo potu ai time gaji khangdaba haidi haugiba khangdaba activity leidana ko sumbaje akhoi state of flow da leiba kawe adu state of flow haiba athidi amu akhoi completely involved to haiba present moment to the aina tawiba activity or whatever au da completely absorb to dune aduna ngasai haiba sigi flow je khangna kanda khoina ai ikigai ji khangma ngamduinebo aduna ngasai sida haisi akhoi da flow je khaga loi leiba ngatane akhoi gi punsida akhoi loi thengnaiba now adugi khaga thengnagiba akhoi gi flow thengnagiba activities sing do khoina nainar kanda matau karam akhoi ikigai ji puthokpa yagadage ka haibagi mana tips amani khak pirami losalakpada so haisi kaino sometimes ngasai gi khoina any kind of thaba ama taw matam da smaina khoina yengbe aina usually yamna nungai ganba then the time rise laitawagi senseless oiba adumba moment phawba activity sing se kai no na naina bi ai maduda common oiba magi attribute kha leiganeba so for example koi individually aina thabak taw matam dana akhoi ji hena flow da leganbra natraga ai group of people ga work taw dana hena flow da leibra ka haiba sumba kano toine lei so ai punsi da ai ngoda hai ta ga ai na hangal ai yengo tam da kedo ga hai kanda most of the work se ai yuina akhoi suppose game da hai so ai na engineering ga tamingai dan schooling matam da ai na sanaba game se amna khoi gi indoor game da am sane hai di ai chess ki player ore akhoi college da then inter college da kai da khoi sanare then table tennis player ore khoi college ki tournament da inter college da ado hais da ai football ju sane football sana kan da engonda ai state of flow je engonda phaw ngamde kaino hai kan da football da ding sai gi ai khaktang pau da nungai ra aina puchin chelaga ya da bai tar ai gi the whole team du gi coordination and gi akhoi player mayam ji kaino mayam si je engonda ngai ngam da ngasai gi aduna ai gi nungai je kai le gi hai kan da ngasai gi individually aina hona jo ai pung try to hona ge ju ya ba then nungdang pung baro ta wa ai practice to je ge ju ya ba ai on control da leiba pot thabak si tawusina ai gi oina hena nungai jai hai tara ai su ngai ran leibudi mi atai dugi mod then adu du taw leibudi ai gi on control da leijaba thabak sing tawusina aingonda ai gi full responsibility lojaraga sina aingonda hena productivity oi productive oi aduga ai gi wakhanda su state of flow phange then amuk number 2 da mana hai se mi si amuk akhoi haksang haibam leani akhoi mind haibam leani now mi si ona wakhan khan badane hena nungai jaba mi haibam lei wakhan khan bagi process sida aduga amuk ngasai gi body ji actively involved toraka thabai nga ko chen badane hena nungai ba mi kambum su lei aduna ngasai gi hai sida ai mot di ai si karam mi no hai ta ga de engonda hena ai si wakhan khan barom dana hena khan bada hena ngauchawa mi ni hai ta thabak apply to bagi dan activity rom the involved to we sang dai di wakhan khan ba sine hena engonda hena nungai jai hai thare ko auna smain to na ngasai si di example amani gi wari ni authors in a pi si kaino akhoi gi flow du leiba pro state of flow thenagi ba punsi da thokki ba or activities sing du da akhoi na smain na common no kai lege kai ji yenga kanda auna horen kai do ga ha ka akhoi na individually to da na ai hen ngai ta ga di most of the individually to gon ba thabak ta na ai hena ai state of flow phan na ne adumain to na asai akhoi thinking lom dana hena nungai ba natraga action lom dana hena nungai jaba midui matungina manang asai mai magi activities akhoi khandok pa ya tar sumain to na ngasi gi oina yamna samna akhoi gi flow ji kamaina attend to duino haibji gi matang da thamiyo video ji mai thamjaraga haiba ikigai haiba yam powerful like sigi akhoi gi review ji ngasi gi oina matang da lotion jage aduga hayeng amuk makha chathajage awa ngasi han boina yengba mi yaw ta ga di hoi mamangi last 3 days muki video ongtang hangal aga yengbio ka aduga anybody akhoi ngasai yam toina hangpa question je ngasai ai sen number 2 di yeng hore video je adu ai 3 ji kam kal na kamai yeng duino khangdre ga habi yam toina yawe adu idam toy ga di akhoi page se subscribe to bio follow to bio like to bio adu kan da di phangani natraga di akhoi da kano ji phangoi ha than thi bi yang wa bane aduga mai notification lawe auna hai badu adugi issue du lai ta ga di akhoi page se like to bio mo follow to bio so thank you for watching.